ꯑꯍꯥꯟꯕꯗ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯣꯛꯊꯕ ꯅꯠꯇ꯭ꯔꯒ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯐꯥꯎꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯀꯤ ꯃꯔꯨꯞꯅ ꯅꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯨ ꯌꯦꯡꯕꯗ ꯇꯥꯏꯐꯦꯠ ꯍꯥꯏꯕꯗꯤ ꯄꯦꯜ ꯑꯣꯏ ꯍꯥꯏꯕ ꯌꯥꯎꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯥꯏꯔꯟ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯥꯏꯔꯟ ꯋꯥꯠꯄꯒꯤ ꯑꯦꯅꯤꯃꯤꯌꯥꯅ ꯅꯥꯕ ꯌꯥꯏ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯔꯝꯗꯤ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯅꯍꯥꯛꯀꯤ ꯍꯛꯁꯦꯜꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯥꯏꯔꯟ ꯋꯥꯠꯄꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯄꯤꯖꯒꯅꯤ ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯊꯨꯅ ꯂꯧꯕ ꯉꯝꯒꯅꯤ꯫ ꯑꯥꯏꯔꯟꯅ ꯃꯔꯨꯑꯣꯏꯅ ꯏꯗ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯂꯥꯏꯊꯣꯛꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯊꯕꯛ ꯇꯧꯕꯗ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯤꯅꯔꯦꯜ ꯑꯃꯅꯤ꯫ ꯃꯁꯤ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯄꯣꯅꯦꯟ ꯑꯃꯅꯤ꯫ ꯑꯥꯏꯔꯟ ꯋꯥꯠꯄ ꯑꯁꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯤꯁꯤꯑꯣꯂꯣꯖꯤꯀꯦꯜ ꯐꯪꯁꯟꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯊꯣꯛꯏ꯫ ꯀꯟꯗꯤꯁꯟ ꯑꯁꯤ ꯐꯦꯛꯇꯔ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯌꯥꯏ ꯃꯗꯨꯗꯤ ꯑꯥꯏꯔꯟ ꯃꯇꯤꯛ ꯆꯥꯅ ꯆꯥꯕ ꯉꯝꯗꯕ, ꯍꯛꯆꯥꯡꯅ ꯑꯥꯏꯔꯟ ꯃꯇꯤꯛ ꯆꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕ, ꯊꯥꯒꯤ ꯈꯣꯡꯈꯥꯞ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟꯁꯤꯡꯗꯒꯤ ꯏ ꯍꯦꯟꯅ ꯆꯠꯄ, ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯃꯁꯨꯡ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯒ꯭ꯔꯣꯊ ꯌꯥꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯥꯏꯔꯟ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯄ꯫ ꯑꯥꯏꯔꯟ ꯋꯥꯠꯄꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯃꯁꯤ ꯑꯦꯅꯤꯃꯤꯌꯥ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯃꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯥꯏꯔꯟ ꯋꯥꯠꯄ ꯑꯁꯤ ꯉꯟꯅ ꯈꯪꯍꯧꯔꯒꯗꯤ ꯐꯖꯅ ꯂꯥꯌꯦꯡꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯀꯗꯕ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯒꯤ ꯊꯤꯡꯕ ꯉꯝꯃꯤ꯫ ꯃꯔꯛ ꯊꯠꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯀꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯃꯊꯪ ꯁꯦꯝꯖꯔꯛꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯑꯥꯏꯔꯟ ꯋꯥꯠꯄꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯗꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯗꯥꯔꯛ ꯁꯥꯔꯀꯜꯁ ꯑꯃꯁꯨꯡ ꯂꯣ ꯑꯥꯏꯔꯟ ꯂꯦꯚꯦꯜ꯫ ꯃꯤꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯗꯥꯔꯛ ꯁꯥꯔꯀꯜꯁ ꯑꯁꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯐꯦꯛꯇꯔꯁꯤꯡꯗꯒꯤ ꯍꯧꯔꯒ ꯍꯛꯁꯦꯜꯒꯤ ꯏꯁꯨ ꯐꯥꯎꯕꯒꯤ ꯃꯔꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯀꯃꯟ ꯑꯣꯏꯕ ꯑꯃꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯍꯦꯜꯗꯤꯌꯔ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯌꯥꯎꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯅ ꯇꯨꯝꯕꯅ ꯗꯥꯔꯛ ꯁ꯭ꯄꯣꯠ ꯊꯣꯛꯄ ꯍꯟꯊꯍꯜꯂꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤ ꯈꯪꯖꯤꯟꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯗꯨꯗꯤ ꯗꯥꯔꯛ ꯁꯥꯔꯀꯜꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡꯗ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯅꯦꯝꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯥꯏꯔꯟ ꯋꯥꯠꯄꯅ ꯅꯍꯥꯛꯀꯤ ꯎꯟꯁꯥꯁꯤꯡꯗ ꯁꯣꯛꯍꯜꯂꯛꯏ ꯑꯃꯁꯨꯡ ꯃꯤꯠꯀꯤ ꯑꯀꯣꯏꯕ ꯖꯒꯥꯁꯤꯡꯗ ꯗꯥꯔꯛ ꯁꯥꯔꯀꯜ ꯁꯦꯝꯒꯠꯂꯛꯏ꯫ ꯏꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯏꯔꯟꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟꯁꯤꯡꯅ ꯏꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯑꯆꯧꯕ ꯗꯥꯌꯤꯇ ꯂꯧꯏ꯫ ꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯇꯤꯁꯨꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯌꯧꯕ ꯍꯟꯊꯔꯛꯄ ꯌꯥꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯠ ꯑꯅꯤꯒꯤ ꯃꯈꯥꯗ ꯍꯦꯟꯅ ꯃꯨꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯑꯅꯤꯁꯨꯕꯗ ꯍꯤꯌꯔ ꯂꯣꯁ ꯁꯝ ꯀꯦꯟꯕ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛ ꯑꯀꯛꯅꯕ ꯃꯔꯨꯑꯣꯏꯕ ꯚꯤꯇꯥꯃꯤꯟ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯨꯑꯣꯏꯕ ꯃꯤꯅꯔꯦꯜ ꯑꯃ ꯍꯦꯛꯇ ꯋꯥꯠꯄꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ꯫ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯁꯝ ꯀꯦꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯑꯥꯏꯔꯟ ꯋꯥꯠꯄꯅꯅꯤ꯫ ꯑꯥꯏꯔꯟ ꯋꯥꯠꯄꯅ ꯏꯗ ꯑꯣꯛꯁꯤꯖꯦꯟ ꯑꯃꯁꯨꯡ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯍꯟꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯁꯦꯜꯁꯤꯡ ꯑꯃꯁꯨꯡ ꯑꯔꯤꯕ ꯇꯤꯁꯨꯁꯤꯡ ꯁꯦꯝꯒꯠꯅꯕ ꯑꯣꯛꯁꯤꯖꯦꯟ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯍꯤꯌꯔ ꯐꯣꯂꯤꯀꯜꯁꯤꯡꯅ ꯑꯅꯧꯕ ꯁꯝꯅꯥꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯗꯔꯀꯥꯔ ꯑꯣꯏ꯫ ꯆꯥꯡꯆꯠꯇ ꯆꯥꯎꯔꯥꯛꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯅꯣꯡꯃꯗ ꯁꯝꯅꯥ 100ꯃꯨꯛ ꯀꯦꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯝ ꯀꯦꯟꯕ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯤꯌꯔ ꯒ꯭ꯔꯣꯊ ꯁꯥꯏꯀꯜ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯅꯦꯝꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯝꯒꯤ ꯆꯥꯡ ꯄꯨꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯇꯣꯞꯄ ꯐꯦꯛꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯑꯥꯏꯔꯟ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯀꯣꯛ ꯇꯥꯡꯕ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟ ꯑꯦꯟ ꯕ꯭ꯔꯤꯇꯜ ꯅꯦꯜꯁ꯫ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟ ꯑꯁꯤ ꯑꯀꯛꯅꯕ ꯂꯥꯏꯑꯣꯡꯁꯤꯡ ꯍꯥꯏꯕꯗꯤ ꯎꯟꯁꯥ ꯀꯦꯟꯕ, ꯍꯥꯀꯠꯆꯕ, ꯃꯆꯨ ꯃꯛꯁꯤꯟꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯁ꯭ꯀꯤꯟ ꯑꯗꯨ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯎꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯥꯏꯔꯟ ꯆꯥꯕꯒꯤ ꯆꯥꯡ ꯑꯗꯨ ꯏꯚꯥꯂꯨꯑꯦꯠ ꯇꯧꯅꯕ ꯈꯟꯅꯧ꯫ ꯎꯟꯁꯥꯕꯨ ꯐꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯥꯏꯔꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯅꯔꯦꯜ ꯑꯃꯅꯤ꯫ ꯃꯁꯤꯅ ꯀꯣꯂꯥꯖꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯔꯣꯇꯤꯟ ꯑꯃ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯗꯨꯒ ꯎꯟꯁꯥꯕꯨ ꯑꯦꯂꯥꯁꯇꯤꯁꯤꯇꯤ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯦꯁꯟ ꯍꯦꯟꯒꯠꯍꯟꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯃꯎ ꯐꯕ ꯑꯃ ꯄꯨꯔꯛꯏ꯫ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯅꯦꯝꯅ ꯂꯩꯕ ꯃꯇꯝꯗ ꯀꯣꯂꯥꯖꯦꯟ ꯄꯨꯊꯣꯛꯄ ꯍꯟꯊꯔꯛꯄ ꯌꯥꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟ ꯑꯃꯁꯨꯡ ꯁ꯭ꯀꯤꯟ ꯃꯆꯨ ꯃꯛꯁꯤꯜꯂꯛꯄ ꯊꯣꯛꯏ꯫ ꯃꯁꯤꯒ ꯃꯥꯟꯅꯅ ꯈꯨꯖꯤꯟꯗꯁꯨ ꯂꯩ ꯃꯗꯨꯗꯤ ꯑꯥꯏꯔꯟ ꯑꯁꯤꯅ ꯈꯨꯖꯤꯟ ꯁꯦꯝꯕꯗ ꯇꯉꯥꯏꯐꯗꯕ ꯄ꯭ꯔꯣꯇꯤꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯔꯥꯇꯤꯟ ꯄꯨꯊꯣꯛꯄꯗ ꯌꯥꯎꯕꯅ ꯈꯨꯖꯤꯟꯒꯤ ꯍꯦꯜꯊꯇ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯍꯛꯆꯥꯡꯗ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯦꯔꯥꯇꯤꯟ ꯄꯨꯊꯣꯛꯄꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯏ ꯃꯗꯨꯅ ꯈꯨꯖꯤꯟꯒꯤ ꯇꯦꯛꯁꯆꯔ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯌꯥꯏ꯫
brittle nails haibadi khujin machet kenba amasung khujinda kaiba asi iron watpa yauna nutrition gi problem singi indicator sing oiba yai iron watpana keratin puthokpada akaiba pibada natana khujin yauna haksang gi mafam singda igi khongjar hantahan be yai masina khujin singda mapangal son thanduna hena amang ata tho anba yai mari subada sokthaba amasung sonjinba karikuma nahakna matam punamakta sokthaba thengnarabadi nahakna pothaduna leibagi mahutta maramsing adu khangdokpagi matam oire sonjinba amasung sokthaba asi iron watpagi common oiba layungsing ni adubu masi ayambana mityeng changde aikhogi lifestyle gi achinba singna maram oiduna aikhoina sokthaba he phawi adubu aikhoina masibu punsigi normal oiba saruk ama oina lawi tum oinamak leptana sokthaba asina yamna hena sathiba amagi khudam oiba yai iron watpana nahaki tissue singda oxygen supply hantali aduga masina nahaki haksangi energy da akaiba pi mangasubda sor honba waba hemoglobin gi chang nembana nahaki lungs ta yorokpa oxygen gi chang da sokhalli amasung masigi mahai oina nahakna sor kaya yamna honbagi kariguma nahaki oxygen gi chang nem labadi nahak sor honba waba phawbani kariguma nahakna normal oina thabak tawada sor honba warbadi masi iron watpagi kudam amani haiba yai taruk subada pale skin hemoglobin na nahaki ida angangba machu pi masigi mai oina nahaki unsabu rosy hue machu oiribani masina takpadi protein gi chang nemba asina nahaki unsagi machu adu hantarai nahaki skin tone da iron watpagi khudam asi uba phangdaba mafam singda observe tawba yai kaiguma nahaki jinban manungi yari natraga eyelids ki makha thangba saruk adu normal dagi ngang hantarak labadi masina iron watpagi mawong takpa yai tare subada khongkhut leptana ingkhatpa asaba condition phawbada khongkhut ingkhatpa asi yamna nuaitaba sensation dagi henba yai masina makha taba haksel gi issue sing signal piba yai yamna ka hena ingkhatpa asi tongan ba factor singna thokhanba yai masina haksang da blood circulation marang kaina leitabagi matang da tai karigumba naki khongkhut adu toni ingkhatpa natraga function baga loinana machu honglak labadi blood circulation problems laire takpa yai dum oinamak masina iron watpagi anemia su takpa yai aramdi ida red blood cells singi masing hantarakona haksangi saruk khuding makta oxygen matik chana puthok puksin tawda akaiba pi ipal subada kok ngawba asi laina amathi natte adubu tongan ba layong natraga atopa health issue sing takpa amani iron watpa asi hemoglobin amasung red blood cells singi chang nemba singi manungda amani anemia gi condition singda tissue amasung cell singda oxygen transport tawbada hantaba lai tissue singda maruina brain da oxygen gi chang watpana kok ngawba phawbu yai brain na phangliba oxygen gi chang aduna brain asi highly sensitive oi amasung element asi gi awatpa leibuna brain gi function sida matam khargi oina sokhanduna kok ngawba sonthaba amasung oxygen watpaga mari lainaba atopa layong sing thokhalakpa yai masigi matakta iron watpagi anemia na blood pressure hantanba yai matuna kok ngawba thokhanba yai apal subada testa ongwa lakpa asi yengsindaba tawiganu maramdi masina health issue sing takpa yai common oiba layong amana iron watpadagi chaning thakningba watpa aikhogi haksangna darkar oiba iron gi chang asi kayano haksangna darkar oiba iron gi chang asi mioi amagi chahi sex amasung haksal gi phibam yauna factor kya gi makha poli mahausana adult singi oina nongwata iron lowbagi recommend tawraba asi nupas singi oina 8 mg amasung nupi singi oina 18 mg ni adum oinamak guidelines sing asi akaknaba oide amasung mioi amagi haksaili mathau tawa sing adu phangannaba adjust tawba yai oithokpa yaba iron watpagi layong sing khangdokpa matamda healthcare professional amadagi lamjing lamtak lawba haibasi yamna maru oi general practitioner natraga hematologist amaga tanabana masi recommend oi iron watpagi diagnosis asi blood test sing yawi masina ferritin gi chang onduna hemoglobin da iron store amasung atopa blood parameter singa mari lainaba tai achumba diagnosis taunabagi damak clinical evaluation amasung symptom analysis yamna maru oi aikhogi haksangna iron puthokpa ngamdabana maram oiduna aikhogi diet ta masigi mineral asi yawon gadabani iron yamna yawba chinjak sing asi matik saba chang thamnabagi damak yamna maru oi masigi manungda red meat chicken fish legumes spinach broccoli lentils beans amasung cereals yauri iron yamna yawba chinjak singa vitamin C gi source singa punchinnabana haksang mineral asi loksinba hengat hanbagi khwaidigi phaba pambaini adum oinamak
supplement asi healthcare professional amana piba amasung yengsinba haibasi yamna marukoi maramdi ahenba iron na hena sokhan bin jai video asina kanaba khara makhai di phalangani haina aikona asa tawi ngasi oinati matang asida lojare matangi video da amuk thengnarisi thank you